ꯃꯌꯥꯝꯕꯨ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯝꯇꯥ ꯊꯥꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡꯒꯤ ꯃꯀꯦ ꯊꯥ, ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯕ ꯊꯥ ꯍꯥꯏꯗꯨꯅꯤ꯫ ꯂꯩꯁꯥ ꯀꯌꯥꯁꯨ ꯄꯥꯈꯪ ꯀꯌꯥꯕꯨ ꯌꯦꯡꯖꯅꯤꯡ, ꯄꯥꯈꯪ ꯑꯣꯏꯕ ꯀꯌꯥꯁꯨ ꯂꯩꯁꯥ ꯀꯅꯥꯕꯨ ꯌꯦꯡꯖꯅꯤꯡ, ꯊꯃꯣꯏ ꯏꯊꯛ ꯍꯧꯕ ꯃꯇꯝꯅꯤ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯣꯛꯇꯨꯅ ꯑꯔꯥꯛꯄ ꯃꯤꯗꯒꯤ ꯁꯦꯜ ꯈꯥꯏꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯀꯣ, ꯁꯦꯜ ꯄꯤꯔꯝꯃꯣ, ꯁꯦꯜ ꯄꯤꯔꯝꯗꯅ ꯆꯠꯄ ꯌꯥꯔꯣꯏ." ꯂꯦꯝꯕꯅ "ꯑꯣꯏ ꯀꯔꯤꯅꯣꯅꯦ, ꯍꯦꯛꯇ ꯊꯠꯂꯤꯅꯦ ꯃꯤꯒꯤ ꯆꯠꯐꯝꯁꯤꯗ, ꯁꯦ ꯂꯧꯗ ꯂꯧꯍꯧꯔꯣ." "ꯑꯗꯨꯅꯤꯗꯅ ꯀꯝꯗꯧꯏ, ꯅꯨꯡꯉꯥꯏꯖꯩ." "ꯑꯣꯏ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ, ꯁꯦꯜ ꯈꯔ ꯌꯥꯝ ꯄꯨꯔꯛꯎꯀꯣ." "ꯊꯣꯏꯕꯤ, ꯂꯩꯁꯤ, ꯂꯥꯎꯍꯦ, ꯇꯨ ꯁꯦꯜ ꯄꯤꯔꯝꯃꯤ ꯍꯧꯖꯤꯛꯀꯤꯗꯨꯅ." ꯂꯩꯁꯤꯅ "ꯍꯩꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ, ꯁꯨꯃꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯅꯗꯕꯤ ꯁꯠ ꯁꯠ ꯍꯦꯛꯇ ꯄꯤꯁꯤꯜꯂꯝꯃꯗꯤ ꯑꯩꯈꯣꯏꯁꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯗꯨꯅ ꯌꯦꯡꯉꯨ." ꯊꯣꯏꯕꯤꯅ "ꯑꯣꯏ ꯊꯥꯔꯤ, ꯀꯅꯥꯅꯣꯃ ꯂꯥꯛꯑꯦ ꯇꯨ ꯑꯥꯗ, ꯁꯤꯗ ꯁꯦꯜ ꯆꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏꯗꯤ, ꯁꯦꯜ ꯍꯦꯛ ꯆꯥꯎꯅ ꯂꯧꯍꯧꯗ꯭ꯔꯕ ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯁꯤꯅꯤ." "ꯀꯅꯥꯅꯣ ꯍꯥꯏꯁꯦ?" "ꯏꯁ ꯇꯥ ꯅꯣꯡꯌꯥꯏꯔꯣ?" "ꯃꯥꯅꯤ ꯃꯥꯅꯤ, ꯅꯪꯒꯤ ꯇꯥ ꯅꯣꯡꯌꯥꯏꯗꯨꯅꯤ, ꯅꯪꯕꯨ ꯁꯦꯟꯅꯕ ꯂꯥꯛꯏ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯣ ꯁꯦꯜꯗꯤ ꯈꯔ ꯌꯥꯝꯍꯜꯂꯨꯍꯦ, ꯑꯩꯈꯣꯏꯅ ꯍꯥꯏꯅꯗ꯭ꯔꯁꯨ ꯅꯁꯥꯅ ꯈꯪꯅ ꯀꯣ." ꯅꯣꯡꯌꯥꯏꯅ "ꯅꯈꯣꯏꯕꯨ ꯁꯦꯜ ꯀꯌꯥ ꯌꯥꯝ ꯇꯥꯔꯒꯦ?" ꯊꯥꯔꯤꯛꯅ "ꯑꯁ ꯌꯥꯝꯗ꯭ꯔꯤꯗ, ꯅꯪ ꯑꯗꯨꯝ ꯈꯔ ꯌꯥꯝ ꯍꯥꯞꯄꯝꯃꯣ." "ꯑꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯅꯤꯁꯤꯜꯂꯛꯑꯕ? ꯑꯩꯗꯤ ꯅꯈꯣꯏ ꯋꯥꯔꯝꯃꯅꯤ ꯍꯥꯏꯗꯅ ꯁꯤꯡꯖꯨ ꯕꯣꯔꯥꯒ ꯂꯩꯕꯤꯔꯛꯏ." ꯂꯩꯁꯤꯅ "ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯇꯥ ꯅꯣꯡꯌꯥꯏ? ꯑꯁ ꯐꯅ ꯑꯗꯨꯝ ꯐꯔꯦꯗ, ꯆꯥꯛ ꯂꯥꯝꯗꯅ ꯂꯩꯔꯝꯃꯤꯅꯤ ꯉꯁꯥꯏꯗꯒꯤ." ꯊꯣꯏꯕꯤꯅ "ꯇꯥꯟ ꯌꯥꯝ ꯆꯥꯅ ꯂꯥꯛꯑꯦ ꯍꯥꯏꯕ, ꯁꯤꯗꯅꯤꯅꯦ ꯑꯩꯈꯣꯏ ꯏꯇꯥ ꯊꯥꯔꯤꯛꯅ ꯀꯦꯜꯂꯤꯕꯁꯤ." ꯊꯥꯔꯤꯛꯅ "ꯑꯁ ꯌꯥꯔꯦꯀꯣ ꯅꯈꯣꯏꯁꯨ, ꯊꯥꯒꯠꯂꯒ ꯇꯤꯀꯤ ꯄꯤꯖꯩ ꯍꯥꯏꯗꯣ ꯇꯧꯔꯅꯨ ꯏꯕꯦꯝꯃꯆꯥ, ꯀꯗꯥꯏ ꯁꯤꯡꯖꯨꯗꯣ ꯄꯤꯔꯛꯑꯣ." "ꯁꯦ ꯅꯪꯅ ꯄꯥꯝꯖꯕ ꯈꯥꯃꯦꯟ ꯕꯣꯔꯥꯗꯨꯁꯨ ꯌꯥꯎꯔꯛꯑꯕꯅꯤ, ꯑꯗꯨꯒ ꯁꯤꯡꯖꯨꯁꯤꯁꯨ ꯅꯪꯅ ꯍꯥꯎꯋꯦ ꯍꯥꯏꯕ ꯏꯅꯦ ꯁꯥꯈꯤꯗꯒꯤꯅꯤ." ꯊꯣꯏꯕꯤꯅ "ꯁꯦꯁ ꯃꯤ ꯃꯆꯥꯗꯤ ꯋꯥꯒ ꯌꯥꯝ ꯈꯪꯕꯤꯀꯣ, ꯅꯨꯡꯉꯥꯏꯖꯩꯅꯤꯗ. ꯑꯩꯈꯣꯏꯁꯨ ꯇꯥ ꯅꯣꯡꯌꯥꯏꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯂꯕꯗꯤ ꯏꯔꯥꯏꯕꯛꯁꯦ ꯊꯝꯕꯥꯜ ꯁꯥꯠꯀꯗꯕꯅꯤꯁꯦ." "ꯌꯥꯔꯦꯀꯣ ꯅꯈꯣꯏꯁꯨ, ꯂꯥꯛꯇꯨꯝ ꯂꯥꯛꯑꯣ, ꯑꯁ꯭ꯋꯥꯏ ꯂꯝꯄꯥꯛ ꯑꯁꯤꯗ ꯐꯝꯃꯒ ꯆꯥꯔꯨꯔꯁꯦ, ꯋꯥꯁꯨ ꯋꯥꯔꯦ ꯉꯁꯥꯏꯗꯩ." ꯂꯩꯁꯤꯅ ꯍꯣꯏ ꯆꯥꯔꯨꯔꯁꯦ, ꯑꯗꯣ ꯇꯥ ꯅꯣꯡꯌꯥꯏꯁꯨ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ." ꯊꯥꯔꯤꯛꯅ "ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣꯍꯦ, ꯃꯥꯅ ꯂꯩꯔꯛꯑꯒ." "ꯏꯁ ꯄꯤꯖꯔꯣꯏ ꯀꯥꯏꯅꯁꯨ ꯄꯥꯈꯠꯂꯤ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ." "ꯍꯣꯏ ꯏꯕꯦꯝꯃ, ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯅꯈ꯭ꯔꯦꯗꯀꯣ." "ꯍꯣ ꯀꯜꯂꯛꯆꯋꯣ, ꯅꯈꯣꯏꯗꯤ ꯐꯪꯗꯕꯅꯤꯅ." "ꯅꯈꯣꯏ ꯋꯥꯔꯤꯁꯤꯗꯤꯕ, ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯁꯤꯅ "ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯗꯨꯅ ꯂꯝꯕꯤ ꯊꯠꯄꯁꯦ ꯇꯣꯛꯑꯁꯤ, ꯍꯌꯦꯡ ꯑꯣꯏꯅ ꯊꯠꯂꯁꯦꯕ. ꯉꯁꯤꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯇꯤꯟꯐꯝꯗ ꯑꯣꯏꯅ ꯆꯠꯂꯒ ꯑꯉꯝꯕ ꯁꯦꯜ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯨꯔꯁꯦ." "ꯑꯣ ꯂꯩꯀꯥꯏꯗꯒꯤꯁꯨ ꯍꯥꯞꯍꯟꯒꯦ ꯍꯥꯏꯔꯤꯔꯣ?" ꯊꯣꯏꯕꯤꯅ "ꯂꯩꯀꯥꯏꯅꯁꯨ ꯈꯔ ꯍꯥꯞꯍꯟꯒꯦ ꯇꯧꯕꯅꯤ." "ꯑꯣ ꯁꯦ ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯈꯔ ꯍꯥꯞꯄꯝꯃꯒꯦ, ꯑꯗꯣ ꯁꯦꯜꯁꯤꯗꯤ ꯅꯈꯣꯏ ꯅꯇꯥ ꯊꯥꯔꯤꯛꯇ ꯑꯣꯏꯅ ꯄꯤꯔꯒꯦꯀꯣ." "ꯌꯥꯏꯗ, ꯃꯉꯣꯟꯗ ꯄꯤꯗꯅ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣ? ꯑꯗꯣ ꯌꯥꯝꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦꯗ ꯇꯥ ꯅꯣꯡꯌꯥꯏ." "ꯏꯁ ꯌꯥꯝꯃꯟꯈ꯭ꯔꯦ ꯀꯥꯏꯅ, ꯉꯁꯥꯏꯗ ꯅꯠꯇ꯭ꯔో ꯇꯥ ꯅꯣꯡꯌꯥꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯃꯣꯏ ꯃꯌꯥꯝꯅ ꯁꯦꯜ ꯌꯥꯝꯍꯜꯂꯨꯅ ꯍꯥꯏꯔꯤꯅꯤ." "ꯌꯥꯔꯦ, ꯑꯗꯣ ꯑꯩꯒꯤꯁꯦ ꯌꯥꯝꯃꯟꯗ꯭ꯔꯁꯨ ꯅꯈꯣꯏ ꯅꯇꯥ ꯊꯥꯔꯤꯛꯇ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ, ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ." "ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ, ꯅꯈꯣꯏꯁꯨ ꯑꯍꯜ ꯎꯅꯅꯤ ꯍꯥꯏꯕꯅꯤꯅ ꯆꯠꯊꯣꯛꯎꯔꯣ." ꯊꯥꯔꯤꯛꯅ "ꯍꯣꯏ." ꯊꯣꯏꯕꯤꯅ "ꯍꯣꯏ ꯇꯥ ꯅꯣꯡꯌꯥꯏ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯄꯨꯛꯁꯨꯊꯟꯅ ꯄꯤꯖꯕꯤꯔꯦ, ꯑꯗꯨꯒ ꯁꯦꯜꯁꯨ ꯃꯌꯥꯝ ꯍꯥꯞꯄꯤꯔꯦ." ꯂꯩꯁꯤꯅ ꯑꯃꯨꯛ "ꯇꯥ ꯅꯣꯡꯌꯥꯏ, ꯑꯩꯈꯣই ꯂꯩꯁꯥꯕꯤꯁꯤꯡ ꯄꯦꯟꯅ ꯄꯤꯖꯕꯤꯕꯩ ꯇꯥ ꯅꯣꯡꯌꯥꯏꯒ ꯊꯥꯔꯤꯛꯀꯁꯨ ꯊꯨꯡꯅꯖꯕ ꯑꯣꯏꯔꯣꯏꯀꯣ." "ꯑꯣꯏꯖꯔꯒꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯂꯩꯁꯤꯅ "ꯍꯣꯏ ꯇꯥ ꯅꯣꯡꯌꯥꯏ, ꯑꯗꯣ ꯊꯥꯕꯜ ꯅꯨꯃꯤꯠꯇ ꯉꯟꯇꯥꯅ ꯁꯦꯝ ꯁꯥꯕ ꯌꯥꯎꯕꯤꯒꯗꯕꯅꯤꯀꯣ." "ꯍꯣꯏ ꯌꯥꯎꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤꯕꯨ." ꯊꯥꯔꯤꯛꯅ "ꯐꯖꯅ ꯆꯠꯂꯨꯀꯣ, ꯌꯨꯝ ꯌꯧꯅꯕ ꯑꯩ ꯂꯩꯍꯧꯔꯒꯦ." "ꯍꯣꯏ." ꯊꯣꯏꯕꯤꯅ "ꯏꯁ ꯌꯥꯝ ꯆꯦꯛꯁꯤꯜꯂꯤꯀꯣ ꯃꯤ ꯃꯆꯥꯗꯤ." "ꯑꯦ ꯆꯦꯛꯁꯤꯟꯗ ꯌꯥꯔꯤꯕꯣ,
ꯅꯈꯣꯏꯁꯨ ꯂꯩꯔꯀꯥꯟꯗ ꯈꯪꯅꯤ ꯏꯕꯦꯝꯃꯁꯥ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯍꯜꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯅ ꯌꯧꯁꯤꯜꯂꯛꯄꯗ ꯑꯧꯒ꯭ꯔꯤ ꯆꯣꯡꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯃꯇꯝ ꯍꯥꯏꯕꯗꯨꯃꯛꯅꯤ ꯂꯩꯁꯤ ꯌꯦꯡꯕꯗ ꯃꯤꯠ ꯊꯛꯂꯕ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯐꯅꯦꯛ ꯃꯆꯨ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯏꯅꯐꯤ ꯑꯃꯁꯨ ꯏꯜꯂꯤ ꯃꯇꯥꯔꯣꯏꯁꯤꯡꯕꯨ ꯍꯧꯕ ꯂꯥꯛꯑꯝꯃꯤ ꯍꯣ ꯊꯔꯦ ꯂꯣꯏꯔꯕ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯊꯦꯡꯉꯅꯤꯌꯦ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯜꯂꯅꯤꯕ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯔꯣꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯏꯕꯦꯝꯃ ꯈꯣꯏ ꯀꯗꯥꯏꯗꯅꯣ ꯏꯃꯥ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯊꯧꯔꯤ ꯊꯠꯇꯣꯏꯅꯤ ꯉꯔꯥꯡꯁꯨ ꯊꯠꯂꯤ ꯑꯗꯨꯒꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯠꯇꯣꯏꯅꯤ ꯑꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯗꯨꯕꯨꯔꯣ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯒꯦ ꯑꯗꯨꯒꯤ ꯂꯝꯕꯤ ꯊꯠꯂꯒ ꯁꯦꯜ ꯈꯥꯏꯒꯦ ꯇꯧꯕꯅꯤ ꯍꯩꯃꯥ ꯍꯧꯖꯤꯛꯁꯦ ꯂꯝꯇꯥ ꯊꯥꯅꯤꯀꯣ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯦꯗꯅ ꯂꯝꯇꯥ ꯊꯥꯅ ꯂꯥꯛꯄꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯗꯤ ꯃꯁꯥ ꯈꯞꯇꯅ ꯄꯥꯏꯅꯔꯗꯕꯅꯤꯗꯣ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯁꯨ ꯊꯥꯕꯜ ꯆꯣꯡꯒꯦ ꯍꯥꯏꯗꯅ ꯈꯤꯡꯊꯔꯤꯕꯁꯦ ꯏꯃꯥꯁꯤꯃ ꯍꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯝꯇꯥ ꯊꯥꯅ ꯂꯥꯛꯄꯁꯤꯗ ꯏꯁꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕꯁꯤꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯍꯥꯏ ꯑꯗꯣ ꯃꯤꯉꯣꯟꯗꯒ ꯁꯦꯜ ꯄꯤꯔꯝꯃꯨ ꯌꯥꯗꯦ ꯀꯥꯏꯅ ꯇꯊꯤ ꯆꯩꯔꯨ ꯉꯥꯡꯉꯨ ꯂꯥꯛꯎꯅꯨꯀꯣ ꯑꯩꯈꯣꯏ ꯊꯥꯔꯤꯛꯇꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ ꯊꯥꯔꯤꯛꯅ ꯍꯩꯃꯥ ꯂꯩꯁꯤꯌꯦ ꯅꯪ ꯂꯥꯛꯑꯕꯣ ꯏꯁ ꯌꯥꯝ ꯐꯖꯩꯀꯣ ꯑꯩꯗꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤ ꯁꯦꯠꯀꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯑꯗ ꯅꯥꯇꯩ ꯑꯃ ꯆꯥꯔꯝꯗ꯭ꯔꯤ ꯑꯗꯨꯅ ꯁꯤꯒꯤ ꯑꯉꯥꯡꯕꯁꯦ ꯑꯣꯏꯅ ꯁꯦꯠꯂꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯀꯩꯗꯧꯔꯒꯦ ꯌꯥꯎꯁꯪ ꯍꯥꯏꯁꯤꯗꯤ ꯃꯆꯨ ꯍꯦꯛꯇ ꯁꯦꯠꯂꯒ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯌꯥꯎꯁꯪ ꯃꯥꯟꯕꯅꯤ ꯍꯩꯃꯥ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯂꯥꯛꯑ ꯃꯥꯜꯂꯤ ꯊꯣꯏꯕꯤ ꯅꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯑꯕꯣ ꯍꯣꯏ ꯌꯧꯔꯛꯑꯦ ꯂꯥꯛꯑꯣ ꯊꯣꯛꯑꯁꯦ ꯊꯔꯣꯅ ꯍꯩꯃꯥ ꯏꯆꯥꯁꯥ ꯅꯈꯣꯏꯁꯨ ꯌꯧꯔꯛꯑꯦꯗꯅ ꯍꯥꯏ ꯅꯤꯡꯊꯤꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯦꯜ ꯈꯥꯏꯌꯨꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯝꯕꯤ ꯆꯠꯄ ꯃꯤꯅ ꯇꯊꯤ ꯍꯥꯏꯔꯝꯒꯅꯤ ꯊꯣꯏꯕꯤꯅ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯆꯨꯝꯅ ꯁꯨꯝ ꯁꯦꯜ ꯈꯥꯏꯗꯧꯕ ꯈꯛꯇꯅꯤꯗ ꯐꯔꯦ ꯆꯠꯂꯨꯔꯣ ꯍꯣꯏ ꯏꯃꯥ ꯃꯈꯣꯏꯅ ꯏꯟꯈꯠꯂꯛꯄꯒꯤ ꯂꯥꯡꯖꯕ ꯃꯆꯨꯒꯤ ꯐꯤ ꯁꯦꯠ ꯆꯥꯕꯁꯤ ꯎꯔꯒ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯒꯤ ꯄꯨꯟꯁꯤꯗꯣ ꯑꯗꯨꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯏꯗ ꯇꯣꯝꯆꯧꯅ ꯍꯥꯏ ꯃꯃꯥ ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯇꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯅꯆꯥꯅꯨꯄꯤꯁꯦ ꯌꯥꯎꯁꯪꯒꯤ ꯊꯧꯔꯤ ꯊꯠꯀꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭रिꯌꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤ ꯁꯦꯠꯇꯅ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯋꯥꯅꯤꯗ ꯑꯗꯨꯕꯨꯗꯤ ꯅꯪꯁꯨ ꯏꯔꯥꯡꯗꯤ ꯐꯖꯅ ꯄꯥꯝꯂꯛꯄꯅꯤꯁꯦ ꯏꯔꯥꯡ ꯄꯥꯝꯕ ꯅꯠꯇꯦꯅꯦ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯌꯥꯎꯕꯅꯦ ꯑꯩꯒꯤꯁꯦ ꯌꯥꯔꯦ ꯆꯠꯅꯕꯤꯗꯣ ꯌꯥꯎꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯆꯥꯎꯔꯦ ꯃꯈꯣꯏꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯕ ꯍꯥꯏꯗꯨꯅꯤ ꯁꯦ ꯑꯩꯒꯤ ꯍꯪꯒꯥꯝꯁꯦ ꯃꯔꯨ ꯂꯣꯛꯁꯤ ꯑꯃꯨꯛꯇ ꯅꯨꯡꯁꯥꯁꯤꯗ ꯀꯪꯍꯜꯂꯨꯁꯦ ꯅꯣꯡꯃꯩ ꯑꯃꯨꯛ ꯃꯔꯨꯗꯨꯅ ꯍꯨꯟꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯀꯗꯥꯏꯅ ꯄꯤꯔꯛꯑꯣ ꯏꯔꯥꯡ ꯄꯥꯝꯃꯛꯄꯒꯤ ꯍꯧꯅꯕꯤ ꯃꯆꯥꯅ ꯃꯇꯝꯒꯤ ꯏꯔꯥꯡꯗ ꯌꯥꯎꯈꯤꯕꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯍꯦꯟꯅ ꯑꯗꯨም ꯍꯔꯥꯎꯖꯩ ꯍꯥꯏꯕꯗꯨꯅꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤ ꯁꯦꯠꯇꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡ ꯊꯠꯇꯨꯅ ꯁꯦꯜ ꯅꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯆꯤꯟ ꯃꯈꯥ ꯌꯥꯡꯕꯤ ꯃꯉꯥꯎ ꯊꯤꯕꯤ ꯊꯥꯔꯤꯛꯅ ꯍꯦꯟꯅ ꯃꯀꯣꯛ ꯊꯪꯗꯨꯅ ꯁꯦꯜ ꯅꯤꯔꯝꯃꯤ ꯌꯥꯔꯣꯏ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯉꯁꯤ ꯁꯦꯜ ꯍꯦꯛ ꯄꯤꯔꯝꯗ꯭ꯔꯕ ꯆꯠꯄꯒ ꯑꯝꯇ ꯌꯥꯔꯣꯏ ꯃꯥꯂꯪꯕꯅ ꯑꯩꯈꯣꯏꯁꯨ ꯁꯦꯜꯗꯣ ꯄꯤꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯗ ꯌꯥꯎꯔꯛꯇꯦ ꯍꯥꯏꯕ ꯊꯕꯛ ꯑꯊꯨꯕ ꯑꯃꯒꯤ ꯂꯥꯛꯄꯅꯦꯕ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯄꯤꯔꯒꯦꯕ ꯁꯤ ꯂꯝꯕꯤꯁꯦ ꯊꯥꯗꯣꯛꯑꯣꯕ ꯌꯥꯔꯣꯏ ꯅꯆꯤꯟ ꯊꯤꯒꯅꯨ ꯑꯣꯏꯗꯕꯗꯣ ꯉꯥꯡꯒꯅꯨ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯤꯗ ꯁꯦꯜ ꯇꯤꯡꯅꯤꯡꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯄꯥꯈꯪꯁꯨ ꯃꯥꯜꯂꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅꯁꯨ ꯂꯤꯛꯈ꯭ꯔꯦ ꯍꯌꯦꯡ ꯊꯥꯕꯜ ꯆꯣꯡꯕꯗꯗꯤ ꯃꯅꯤꯡꯁꯦ ꯇꯦꯛꯊꯣꯛꯄ ꯃꯈꯩ ꯆꯣꯡꯒꯦ ꯍꯥꯏꯔꯅꯤ ꯄꯣꯏꯔꯩꯅ ꯊꯥꯕꯜꯒꯤ ꯋꯥꯕꯨꯗꯤ ꯆꯣꯡꯗꯗꯤ ꯀꯩꯅꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯏꯕꯥꯅꯤꯁꯦ ꯁꯦꯜ ꯃꯅꯥ ꯑꯃꯠꯇꯕꯨ ꯌꯧꯔꯛꯇ꯭ꯔꯤꯕ ꯑꯗꯨꯒꯤꯅꯦꯕ ꯁꯦ ꯂꯝꯕꯤꯁꯦ ꯊꯥꯗꯣꯛꯑꯣꯕ ꯑꯩꯈꯣꯏ ꯆꯠꯀꯦꯕ ꯊꯦꯡꯉꯦꯃꯤ ꯊꯣꯏꯕꯤꯅ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯉꯁꯥꯏꯗꯒꯤ ꯏꯇꯥ ꯊꯥꯔꯤꯛꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯁꯤꯡꯁꯦ ꯅꯣꯏꯗꯧꯅ ꯂꯣꯏ ꯇꯧꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯐꯪꯂꯒ ꯊꯥꯕꯜ ꯁꯤꯟꯒꯗꯣꯏꯅꯣ ꯆꯠꯄꯤꯔꯛꯑꯣ ꯑꯗꯨꯒ ꯊꯥꯗꯣꯛꯄꯤꯒꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯏꯇꯥꯎ ꯌꯥꯔꯣꯏ ꯁꯤꯗꯤ ꯏꯇꯥꯎꯗ ꯁꯦꯜ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯣ ꯄꯤꯔꯝꯃꯨꯁꯦ ꯆꯠꯂꯁꯤ ꯊꯦꯡꯉꯅꯤꯕ
ꯑꯁꯣꯝꯗꯅ ꯏꯃꯥꯗꯣ ꯉꯥꯏꯔꯝꯃꯅꯤ ꯍꯥꯏꯕ ꯊꯦꯡꯉꯤ ꯏꯕꯥꯅꯤꯅ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯌꯥꯕꯤꯅꯤ ꯃꯤꯅ ꯍꯥꯏꯔꯒ ꯊꯥꯖꯗꯦꯕ ꯁꯣꯝꯗꯅ ꯊꯕꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯏꯇꯥꯎ ꯄꯤꯔꯝꯃꯨꯁꯦ ꯑꯁ ꯀꯥꯏꯒꯤ ꯁꯦꯜꯅꯣꯍꯦ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯁꯤꯗꯤ ꯃꯤ ꯄꯣꯠ ꯂꯩꯅꯕꯅꯤ ꯑꯍꯦꯟꯕ ꯌꯥꯎꯁꯨ ꯌꯥꯎꯗꯦ ꯍꯣ ꯌꯥꯎꯁꯪ ꯃꯇꯝ ꯍꯥꯏꯁꯤꯗꯤꯅꯦ ꯁꯦꯜꯗꯣ ꯈꯔ ꯐꯨꯔꯤꯠ ꯈꯥꯎꯗꯨꯗ ꯍꯥꯞꯄꯒ ꯆꯠꯂꯣ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯊꯕꯛ ꯇꯣꯛꯆꯔꯦꯗꯅ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯊꯥꯗꯣꯛꯑꯣꯏ ꯅꯣꯏ ꯁꯦꯜ ꯌꯥꯎꯋꯦ ꯍꯥꯏꯕ ꯈꯪꯉꯦꯕ ꯑꯗꯨꯅ ꯅꯥꯟꯊꯣꯛꯈꯤꯕꯒ ꯌꯥꯔꯣꯏ ꯁꯦꯜꯁꯦ ꯌꯥꯎꯅ ꯄꯤꯅꯤꯡꯗꯕ ꯑꯁꯤꯗꯅꯦ ꯑꯩꯅ ꯃꯨꯜꯂꯒ ꯁꯦꯠꯇꯅ ꯂꯧꯅꯤꯡꯉꯤꯁꯤ ꯃꯥꯂꯪꯕꯅ ꯑꯁ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯁꯦꯜ ꯑꯍꯦꯟꯕ ꯌꯥꯎꯗꯕꯒꯤꯅꯤ ꯌꯥꯎꯔꯗꯤ ꯀꯩꯗꯧꯕꯩ ꯄꯤꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯌꯥꯝ ꯂꯤꯛꯄꯩ ꯃꯑꯣꯡꯗ ꯍꯣ ꯂꯤꯛꯑꯦꯁꯦ ꯉꯁꯥꯏꯗꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕ ꯑꯁꯤꯅ ꯈꯨꯗꯝꯅꯤ ꯌꯥꯎꯁꯪ ꯃꯇꯝꯅꯤ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯏꯁ ꯌꯥꯎꯁꯪꯐꯥꯎ ꯌꯧꯗ꯭ꯔꯤ ꯑꯗꯨꯒ ꯂꯝꯕꯤ ꯊꯠꯂꯒ ꯃꯣꯏꯅ ꯑꯆꯨꯝꯕꯒ ꯁꯥꯗꯅ ꯊꯥꯔꯤꯛ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯍꯥꯏꯔꯛꯏ ꯍꯦ ꯀꯩꯅꯣ ꯌꯥꯎꯁꯪ ꯌꯧꯗ꯭ꯔꯤ ꯀꯥꯏꯗꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯕꯅꯤ ꯌꯥꯎꯁꯪꯁꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯝꯕꯤ ꯊꯠꯂꯤꯕꯁꯦ ꯍꯌꯦꯡꯅꯦ ꯌꯥꯎꯁꯪ ꯊꯥꯕꯜꯗꯨꯁꯨ ꯌꯥꯎꯁꯪ ꯃꯩ ꯑꯍꯥꯟꯕ ꯊꯥꯕ ꯅꯨꯃꯤꯠꯇꯨꯗ ꯆꯣꯡꯗꯣꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯦꯜ ꯈꯥꯏꯍꯧꯗ꯭ꯔꯗꯤ ꯃꯇꯝ ꯂꯩꯖꯗꯕꯗꯣ ꯄꯣꯏꯔꯩꯅ ꯑꯁ ꯏꯇꯥꯎ ꯑꯣꯏꯔꯔꯣꯏꯁꯦ ꯅꯪꯒꯤ ꯄꯣꯠ ꯂꯩꯒꯗꯕ ꯁꯦꯜꯗꯨꯗꯩ ꯈꯔ ꯀꯌꯥꯅꯣ ꯄꯤꯔꯝꯃꯣ ꯑꯗꯨꯒ ꯆꯠꯂꯁꯦꯕ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯅꯨꯃꯤꯠ ꯇꯥꯕ ꯁꯣꯏꯔꯔꯣꯏ ꯍꯣꯔꯦꯟ ꯊꯕꯛ ꯃꯌꯥꯝꯗꯨꯒ ꯀꯣ ꯑꯩꯕꯨ ꯄꯤꯔꯗ꯭ꯔꯅꯦ ꯄꯤꯅꯤꯡꯈꯤꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯌꯥꯎꯁꯪ ꯃꯅꯨꯡꯅꯤ ꯍꯥꯏꯗꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯐꯅ ꯂꯩꯔꯁꯨ ꯆꯠꯊꯣꯛꯑꯣꯏꯗꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯌꯥꯎꯁꯪ ꯃꯃꯥꯡꯁꯤꯗ ꯊꯕꯛ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯍꯥꯏꯗꯅ ꯁꯦꯜ ꯇꯤꯡꯊꯣꯛꯑꯕ ꯑꯁ ꯐꯔꯦ ꯄꯤꯔꯝꯃꯒꯦ ꯉꯁꯤꯗꯤ ꯃꯪꯍꯥꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ ꯁꯦꯁꯦ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯂꯧꯖꯍꯧꯔꯣ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯁꯦꯜ ꯌꯥꯎꯅ ꯌꯥꯎꯗꯦ ꯀꯥꯏꯅ ꯑꯩꯅ ꯉꯁꯥꯏ ꯁꯦꯜ ꯌꯥꯎꯋꯦ ꯍꯥꯏꯕ ꯈꯪꯕꯩꯅꯤ ꯉꯁꯥꯏꯗꯒꯤ ꯇꯛꯂꯤꯕꯁꯦ ꯇꯛꯄ ꯀꯜꯂꯗꯤ ꯅꯨꯡ ꯐꯥꯎꯕ ꯇꯨꯝꯃꯤ ꯍꯥꯏꯕꯗꯣ ꯈꯪꯖꯤꯜꯂꯤꯀꯣ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯆꯠꯂꯣ ꯍꯩꯃ ꯊꯣꯏꯕꯤ ꯑꯗꯨꯗꯩꯗꯣ ꯑꯗꯨꯗ ꯂꯥꯛꯏꯗꯣ ꯊꯠꯂꯣ ꯁꯦꯜ ꯂꯧꯍꯧꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯂꯪꯕꯗꯒꯤ ꯁꯦꯜ ꯂꯧꯔꯝꯃꯒ ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯄꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯁꯦꯜ ꯈꯥꯏꯔꯝꯃꯤ ꯃꯂꯪꯕꯅ ꯃꯁꯛ ꯐꯖꯔꯤꯕ ꯑꯗꯨꯒ ꯁꯦꯟꯈꯥꯏ ꯆꯈꯥꯏꯅ ꯃꯔꯣꯟ ꯑꯃ ꯊꯤꯔꯤꯕ ꯂꯥꯛꯑꯣ ꯏꯇꯥꯎ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯂꯪꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯥꯔꯤꯛ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯔꯥꯛꯄ ꯃꯤ ꯑꯇꯩꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯦꯜ ꯅꯝꯗꯅ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯥꯔꯤꯛꯅ ꯇꯥꯗ ꯀꯗꯥꯏ ꯁꯦꯜ ꯄꯤꯔꯝꯃꯣ ꯈꯥꯕꯅ ꯅꯈꯣꯏꯒꯤꯁꯤꯕꯨ ꯌꯥꯎꯁꯪꯒꯤꯔꯣ ꯅꯠꯇꯦ ꯊꯥꯕꯜꯒ ꯁꯤꯟꯒꯗꯧꯔꯤꯕ꯭ꯔꯥꯕ ꯊꯣꯏꯕꯤꯅ ꯍꯣꯏ ꯁꯤꯟꯗꯣꯏꯅꯤ ꯇꯥꯗ ꯍꯣꯏꯁꯨ ꯆꯣꯡꯕ ꯂꯥꯛꯑꯣ ꯇꯨ ꯑꯁꯤꯒꯤ ꯂꯝꯄꯥꯛ ꯑꯁꯤꯗꯅꯤ ꯁꯤꯟꯗꯣꯏꯁꯦ ꯂꯥꯛꯊꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤꯕꯨ ꯑꯗꯣ ꯀꯩ ꯅꯨꯃꯤꯠꯇꯅꯣ ꯊꯥꯕꯜꯕꯨ ꯊꯥꯔꯤꯛꯅ ꯊꯥꯕꯜꯕꯨꯗꯤ ꯌꯥꯎꯁꯪ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯅꯤ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛꯇꯒꯤ ꯁꯦꯜ ꯈꯥꯏꯔꯤꯕꯁꯦ ꯑꯃꯨꯕꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯌꯥꯎꯁꯪ ꯑꯍꯥꯟꯕꯗ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛꯇꯒꯤ ꯁꯦꯜ ꯈꯥꯏꯒꯗꯕꯅꯤꯅꯤ ꯏꯇꯥꯎ ꯀꯌꯥꯅꯣ ꯈꯔ ꯍꯦꯛꯇ ꯁꯠꯂꯝꯃꯣꯗꯅ ꯏꯆꯦꯜꯁꯤꯡ ꯂꯥꯛꯏꯕ ꯅꯕꯨꯡꯁꯤ ꯇꯔꯥꯏꯕ ꯃꯤ ꯅꯠꯇꯦꯀꯣ ꯃꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯥꯅꯤ ꯃꯥꯅ ꯅꯈꯣꯏ ꯊꯥꯕꯜꯁꯤꯗ ꯁꯦꯜ ꯄꯤꯔꯝꯃꯣ ꯍꯥꯏꯔꯗꯤ ꯃꯥꯅ ꯄꯤꯔꯝꯒꯗꯧꯔꯤꯕ ꯁꯦꯜꯁꯤꯅ ꯅꯣꯏ ꯊꯥꯕꯜꯗꯣ ꯂꯣꯏꯅ ꯁꯤꯟꯕꯕꯨ ꯀꯣꯟꯅꯗꯧꯔꯤꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯒꯤ ꯅꯥꯄꯜ ꯍꯧꯔꯛꯂꯦꯗꯅ ꯍꯥꯏꯗꯅ ꯃꯤꯆꯤ ꯈꯠꯅꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯀꯌꯥꯅꯣ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯕꯅꯤꯅ ꯄꯤꯔꯝꯃꯣ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯃꯌꯥꯝꯗꯒꯤ ꯁꯦꯜ ꯈꯥꯏꯕꯗ ꯇꯥꯗꯅ ꯁꯦꯜꯗꯣ ꯂꯣꯏꯅꯕꯨ ꯄꯨꯊꯣꯛꯄꯤꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯖꯔꯤꯕ ꯅꯠꯇ꯭ꯔꯅꯦ ꯊꯣꯏꯕꯤꯅ ꯃꯥꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯣꯛꯇ ꯐꯤ ꯈꯨꯝꯂꯒ ꯑꯁꯥꯕ ꯃꯩꯁꯥ ꯈꯥꯡꯂꯒ ꯂꯩꯔꯤꯕꯁꯦ ꯂꯣꯏꯅ ꯐꯗꯣꯏꯅꯤ ꯏꯆꯦꯜꯁꯤꯡꯒꯤ ꯋꯥꯇꯥ ꯑꯁꯤꯗꯤꯕ ꯁꯦꯜꯒꯁꯦ ꯍꯦꯛꯇ ꯖꯣꯔꯣ ꯍꯩꯊꯅꯤꯡꯉꯦ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯅꯈꯣꯏꯒꯨꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯁꯤꯡꯁꯤꯅ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕ ꯑꯁꯤꯗ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯥꯡꯕ ꯃꯈꯩ ꯁꯦꯜ ꯈꯥꯏꯔꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐꯖꯕꯗ ꯈꯣꯏꯗꯥꯖꯕ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯀꯦꯅ ꯃꯧꯅ ꯂꯩꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯒꯦ ꯏꯇꯥꯎ ꯃꯥꯅꯤ ꯏꯇꯥꯎꯅ ꯇꯥꯛꯄꯤꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯂꯩꯔꯥꯡ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯤꯡꯁꯦꯜꯒꯨꯝꯕꯅꯤ ꯍꯥꯏꯖꯔꯤꯕ ꯃꯤꯡꯁꯦꯜꯗ ꯃꯔꯤꯛ ꯃꯔꯥꯡꯂꯕꯗꯤ ꯍꯦꯛꯇ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯗꯦꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯁꯦꯜꯅ ꯍꯦꯛꯇ ꯇꯩꯊꯣꯛꯆꯔꯒꯦ ꯍꯥꯏꯖꯔꯤꯕ
ꯑꯅꯤꯗꯨꯅ ꯅꯥꯄꯜ ꯊꯧꯅ ꯉꯥꯡꯗꯨꯅ ꯂꯩꯕꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯇꯥꯕ ꯋꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯜꯒꯤ ꯈꯜꯂꯒ ꯇꯥꯗꯕ ꯌꯥꯗꯗꯨꯅ ꯇꯥꯔꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯈꯥꯕꯗꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤꯗ ꯂꯛꯅꯗꯨꯅ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯕ ꯑꯁꯤ ꯃꯥꯒꯤ ꯍꯩꯅꯖꯕꯤꯅꯤ꯫ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯁꯦꯜꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦ, ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯈꯛ ꯐꯪꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗꯒꯤ ꯈꯥꯕꯅ ꯊꯔꯤꯛꯄꯨ ꯃꯤꯠꯌꯦꯡ ꯆꯨꯝꯗꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯣ ꯁꯨꯝꯗꯧꯔꯁꯤ, ꯅꯈꯣꯏꯒꯤ ꯊꯥꯕꯜꯒꯤ ꯁꯦꯜꯗꯣ ꯑꯩ ꯀꯌꯥ ꯆꯪꯗꯣꯏꯅꯣ ꯄꯤꯔꯝꯃꯒꯦ, ꯑꯗꯨꯒ ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯄꯤ ꯅꯪ ꯑꯃꯗꯤ ꯃꯤꯡ ꯈꯪꯂꯒ ꯆꯠꯈꯤꯒꯦ꯫ ꯑꯃꯨꯕꯅ ꯌꯥꯏ ꯀꯩꯅꯣ, ꯃꯤꯡ ꯈꯪꯕ ꯐꯥꯎꯗꯦ, ꯀꯩ ꯍꯥꯏꯒꯦ ꯃꯌꯥꯝ? ꯂꯩꯁꯤꯅ ꯏꯁ, ꯁꯦꯜ ꯈꯔ ꯄꯤꯔꯝꯕꯩꯗꯃꯛ ꯃꯤꯡ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯅꯦ, ꯌꯥꯔꯣꯏ, ꯃꯤꯡꯒ ꯍꯥꯏꯕꯒ ꯑꯝꯇ ꯌꯥꯔꯣꯏ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯑꯗꯨꯅꯤꯅꯦ, ꯃꯣꯏꯒꯤꯁꯤꯗꯤ ꯁꯦꯜꯒ ꯃꯤꯡꯒ ꯑꯣꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯃꯨꯕꯅ ꯀꯗꯥꯏꯗꯒꯤ ꯑꯣꯟꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯅꯠꯆꯗꯦꯀꯣ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯨꯝ ꯃꯤꯡ ꯈꯪꯅꯔꯗꯤ ꯀꯣꯟꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗ ꯀꯧꯅꯕ ꯌꯥꯏꯗꯅ, ꯀꯔꯤ ꯍꯥꯏꯒꯦ? ꯊꯣꯏꯕꯤꯅ ꯑꯣ ꯑꯗꯨꯒꯤꯔꯣ ꯍꯥꯏꯁꯦ? ꯑꯗꯣ ꯃꯤꯡꯗꯣ ꯍꯥꯏꯕꯤꯔꯒꯦ ꯑꯩꯈꯣꯏ ꯏꯇꯥꯁꯤꯒꯤ꯫ ꯑꯗꯣ ꯁꯦꯜꯗꯨꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦꯗꯅ, ꯃꯤꯡ ꯍꯥꯏꯈꯣꯏ ꯍꯥꯏꯗꯣꯛꯎꯔꯒ ꯑꯃꯨꯛ ꯁꯦꯜ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯗꯤ꯫ ꯈꯥꯕꯅ ꯑꯗꯨꯒꯤꯕꯨ ꯁꯦꯜꯁꯤꯗ ꯂꯩꯔꯤꯁꯦ, ꯁꯤ ꯃꯌꯥꯝꯁꯦ ꯅꯣꯏꯒꯤ ꯊꯥꯕꯜꯒꯤ ꯉꯥꯛꯇꯅꯤ, ꯂꯣꯏꯅ ꯄꯨꯊꯣꯛꯑꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯃꯄꯨꯟ ꯑꯅꯤꯈꯛ ꯂꯧꯊꯣꯛꯑꯒ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯗ ꯎꯠꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯔꯤꯛꯇꯤ ꯅꯥꯄꯜ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯒꯤ ꯁꯦꯜ ꯑꯗꯨ ꯀꯌꯥ ꯊꯑꯣꯏꯔꯝꯗꯦ꯫ ꯑꯃꯨꯕꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯑꯩꯈꯣꯏ ꯏꯇꯥꯎꯁꯤ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯅ꯫ ꯊꯣꯏꯕꯤꯅ ꯁꯠ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ꯫ ꯀꯗꯥꯏꯅꯣꯁꯦ, ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯇꯥꯁꯤꯒꯤ ꯃꯤꯡꯗꯣ ꯍꯥꯏꯔꯒꯦꯕ꯫ ꯊꯔꯤꯛꯅ ꯑꯁ ꯊꯣꯏꯕꯤ, ꯍꯥꯏꯔꯨꯅꯨꯁꯦ, ꯀꯩꯗꯧꯒꯦ ꯑꯁꯤꯕꯣ? ꯁꯦꯜ ꯃꯌꯥꯝ ꯐꯪꯗꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯋꯥꯅ ꯂꯝꯕꯤ ꯊꯠꯂꯤꯕꯁꯦ ꯊꯠꯂꯣꯏꯗꯣꯏꯅꯤ, ꯀꯨꯆꯨꯒꯁꯦ ꯂꯣꯏꯅ កាꯊꯦꯛꯏꯁꯦ꯫ ꯍꯌꯦꯡ ꯊꯥꯕꯜ ꯅꯨꯃꯤꯠꯇ ꯄꯨꯡꯂꯣꯏ ꯂꯣꯏꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯀꯨꯆꯨ ꯈꯔ ꯂꯣꯛꯅꯕ ꯁꯦꯜꯁꯦ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡꯗꯒꯤ ꯂꯝꯕꯤ ꯊꯠꯇ꯭ꯔꯁꯨ ꯌꯥꯔꯦꯗꯅ꯫ ꯃꯥꯅꯤ, ꯅꯈꯣꯏ ꯃꯨꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯍꯦ, ꯃꯤꯡꯗꯨꯒ ꯍꯥꯏꯔꯒ ꯁꯦꯜꯁꯦ ꯐꯪꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯇꯥꯎꯗꯗꯤ ꯑꯁꯤꯒꯨꯝꯕ ꯁꯦꯜꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ, ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯖꯔꯤꯕ꯫ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏ ꯏꯇꯥꯁꯤꯒꯤ ꯃꯤꯡꯗꯣ ꯊꯔꯤꯛ ꯀꯧꯕꯅꯤ, ꯀꯗꯥꯏ ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ꯫ ꯈꯥꯕꯅ ꯁꯦꯜꯗꯨ ꯎꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯂꯧꯕ ꯌꯥꯗꯦ, ꯁꯦꯜꯁꯤꯗꯤ ꯅꯈꯣꯏ ꯅꯇꯥ ꯊꯔꯤꯛꯁꯦ ꯃꯥ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯍꯜꯂꯣ꯫ ꯊꯔꯤꯛ ꯆꯠꯂꯣꯁꯦ, ꯂꯧꯔꯨꯔꯣꯕ, ꯑꯩꯈꯣꯏꯁꯨ ꯆꯪꯅꯕ ꯇꯧꯔꯁꯤ꯫ ꯂꯩꯁꯤꯅ ꯑꯃꯨꯛ ꯊꯔꯤꯛ ꯂꯧꯔꯨꯔꯣꯁꯦ꯫ ꯑꯩ ꯇꯜꯂꯦ ꯍꯥꯏꯔꯒ ꯅꯣꯏ ꯑꯗꯨꯝ ꯂꯧꯔꯨꯔꯣ꯫ ꯃꯄꯨꯅ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯁꯦꯜꯁꯦ ꯂꯧꯕ꯫ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯊꯔꯤꯛ, ꯀꯣꯛ ꯑꯩꯈꯣই ꯏꯇꯥꯎꯗꯒꯤ ꯁꯦꯜꯁꯦ ꯂꯧꯔꯨ ꯀꯩꯗꯧꯔꯒꯦ? ꯂꯩꯁꯤꯅ ꯑꯗꯨꯅꯤ, ꯉꯁꯥꯏꯅ ꯂꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯍꯜꯂꯅꯤ ꯍꯥꯏꯕ, ꯀꯣꯛ ꯂꯧꯔꯨꯔꯣ ꯀꯩꯗꯧꯔꯒꯦ ꯊꯔꯤꯛ? ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯖꯤꯜꯂꯛꯄꯒ ꯑꯣꯏꯕꯒ ꯊꯔꯤꯛ ꯇꯟꯅ ꯁꯦꯜ ꯂꯧꯕ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯂꯥꯡꯖꯩ ꯉꯥꯎꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯅꯨꯄꯥ ꯅꯍꯥꯗ ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯄꯥꯝꯖꯗꯕꯤ ꯊꯔꯤꯛꯅꯤ꯫ ꯃꯁꯥꯗ ꯍꯩꯅꯗꯕ ꯐꯥꯎꯅ ꯃꯌꯥꯝꯅ ꯌꯥꯗꯗꯨꯅ ꯇꯟꯅ ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯈꯥꯕꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯊꯔꯤꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯧ ꯎꯠꯂꯝꯃꯤ꯫ ꯈꯥꯕꯅ ꯀꯩꯅꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦꯅ? ꯉꯁꯥꯏꯈꯩꯗꯤ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯝꯕꯗꯥꯏꯅꯦ, ꯀꯩꯗꯧꯔꯕ? ꯑꯩꯗꯤ ꯅꯆꯤꯟꯅ ꯊꯣꯡꯅ ꯇꯥꯗ ꯁꯦꯜꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯤꯈꯩ ꯑꯩꯗꯤ ꯄꯤꯔꯣꯏꯀꯣ꯫ ꯊꯔꯤꯛ ꯈꯥꯕꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ, ꯑꯩ ꯅꯪꯒꯤ ꯁꯦꯜꯗꯣ ꯂꯧꯗ꯭ꯔꯁꯨ ꯇꯣꯛꯂꯒꯦ꯫ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯂꯧꯗ꯭ꯔꯗꯤ ꯊꯥꯕꯜꯁꯦ ꯁꯤꯟꯕ ꯉꯝꯃꯣꯏ ꯀꯥꯏꯅ ꯈꯟꯕ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯪ꯫ ꯀꯩꯅꯣ ꯅꯁꯛ ꯈꯨꯐꯖꯗꯨꯒ ꯌꯥꯝꯅ ꯁꯥꯎꯏꯅ ꯅꯪꯗꯤ? ꯁꯥꯎꯕꯗꯨꯅꯕꯨ ꯍꯦꯟꯅ ꯄꯛꯆꯩꯅꯤ꯫ ꯀꯩꯅꯣ ꯃꯤꯅ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯨ? ꯂꯩꯁꯥꯕꯤꯁꯤꯡ, ꯅꯈꯣꯏ ꯅꯃꯥꯟꯅꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ꯫ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯕꯗ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯁꯤꯕꯨ ꯅꯠꯇꯦ, ꯃꯥꯕꯨ ꯑꯁꯥꯎꯕꯒꯤ ꯂꯩꯅꯥꯒ ꯂꯩꯔꯕ ꯖꯥꯠꯂꯣ? ꯂꯩꯁꯤꯅ ꯊꯔꯤꯛ, ꯀꯣꯛ ꯂꯧꯔꯣ ꯍꯥꯏꯕꯅꯤ, ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗꯨ ꯀꯌꯥꯝ ꯋꯥꯒꯦ? ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯦꯕ, ꯑꯗꯨꯒ ꯀꯔꯤꯅꯣ ꯁꯤꯟꯒꯗꯕꯗꯣ ꯁꯤꯜꯂꯨꯔꯁꯦꯕ꯫ ꯊꯔꯤꯛ ꯌꯥꯝ ꯇꯟꯅ ꯑꯁꯥꯎꯕ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯗ, ꯀꯗꯥꯏ ꯁꯦꯜꯗꯨ ꯄꯤꯕꯤꯔꯝꯃꯣ꯫
ꯈꯥꯕ ꯊꯃꯣꯏꯗ ꯇꯦꯟꯅ ꯄꯥꯜꯂꯕꯒꯨꯝ ꯃꯁꯥꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯁ ꯀꯩ ꯈꯨꯅꯨꯡꯁꯤꯅꯣ ꯁꯤꯕꯣ? ꯄꯤꯊꯣꯛꯀꯦꯗ ꯍꯦ! ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯅ ꯁꯦꯜ ꯅꯤꯔꯕꯗ ꯑꯩꯅ ꯀꯩꯗꯧꯕꯩ ꯄꯤꯔꯣꯏ? ꯁꯦ ꯅꯪꯒꯤꯅꯤ, ꯅꯪꯒꯤ ꯉꯥꯛꯇꯅꯤ, ꯁꯦ ꯂꯧꯖꯔꯣꯍꯦ! ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯃꯄꯨꯟ ꯑꯅꯤꯗꯨ ꯈꯥꯕꯅ ꯊꯥꯔꯤꯛꯇ ꯄꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯐꯩꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯤ, ꯊꯣꯏꯕꯤ, ꯃꯌꯥꯝ ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯂꯩꯁꯤꯅ ꯑꯗꯨꯗꯤ ꯇꯥꯗꯈꯣꯏ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯊꯥꯕꯜ ꯅꯨꯃꯤꯠꯇ ꯉꯟꯇꯥꯅ ꯂꯥꯛꯄꯤꯌꯣ꯫ ꯑꯃꯨꯕꯅ ꯍꯣꯏ ꯍꯣꯏ ꯂꯥꯛꯇꯣꯏꯅꯤ, ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣ? ꯑꯁ ꯀꯩꯗꯧꯕꯩ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦ, ꯇꯟꯗ꯭ꯔꯥ ꯈꯪꯗꯦꯕ, ꯃꯁꯛꯁꯤꯡꯁꯤꯒ ꯅꯥꯄꯜꯅ ꯃꯔꯣꯟ ꯑꯃ ꯇꯧꯔꯤꯕ, ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ꯫ ꯆꯨꯝꯅꯒꯤ ꯆꯨꯝꯅ ꯑꯗꯨꯝ ꯁꯦꯜ ꯄꯤꯔꯝꯃꯁꯨ ꯌꯥꯕꯁꯤꯗ ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯅꯤ꯫ ꯊꯣꯏꯕꯤꯅ ꯑꯁ ꯌꯥꯔꯦꯍꯦ, ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨ, ꯉꯥꯏꯍꯥꯛꯇꯪ ꯊꯦꯡꯅꯕ ꯃꯤꯁꯤꯡꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯧꯁꯨ ꯂꯩꯇꯦ, ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯑꯁꯤꯕꯣ? ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ, ꯊꯥꯕꯜꯒꯤ ꯁꯦꯜꯁꯨ ꯋꯥꯠꯇ꯭ꯔꯦ, ꯅꯨꯡꯉꯥꯏꯅ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯁꯦꯝ ꯁꯥꯗꯅ ꯀꯦꯅ ꯂꯩꯔꯨꯕ ꯌꯥꯔꯦ, ꯀꯥꯟꯅꯗꯦ, ꯐꯤꯔꯣꯜ ꯁꯦꯠꯅ ꯏꯟꯅꯕꯗꯨꯝ ꯂꯥꯡꯉꯨꯔꯁꯤ ꯃꯌꯥꯝ꯫ ꯂꯩꯁꯤꯅ ꯍꯣꯏ ꯂꯥꯡꯉꯨꯔꯁꯦ, ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯃꯥꯟꯅꯕꯤ ꯂꯩꯖꯕ ꯀꯥꯏꯁꯦ ꯋꯥꯗꯅ ꯁꯦꯜ ꯐꯪꯉꯤ ꯍꯥꯏꯔꯤꯕ꯫ ꯌꯥꯔꯦꯀꯣ, ꯌꯥꯝꯅ ꯇꯥꯅꯤꯡꯗꯦ, ꯑꯩꯅ ꯁꯣꯝꯗ ꯁꯥꯎꯅꯤꯡꯉꯤꯁꯤꯒ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ꯫ ꯍꯣ ꯁꯥꯎꯅꯤꯡꯂꯨꯔꯅꯨ ꯏꯕꯦꯝꯃ, ꯃꯤꯗꯣ ꯄꯪꯐꯠ ꯐꯠꯇꯕꯁꯨ ꯃꯥꯟꯗꯦ, ꯏꯔꯥꯏ ꯂꯥꯏꯅ ꯅꯁꯛ ꯐꯖꯕ ꯑꯗꯨꯗ ꯁꯦꯜ ꯃꯌꯥꯝꯁꯦ ꯋꯥꯗꯅ ꯐꯪꯂꯤꯅꯦꯕ꯫ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩꯀꯣ, ꯁꯛꯅ ꯆꯥꯕ ꯍꯥꯏꯕꯗꯣ ꯅꯪꯁꯤꯅꯤ ꯏꯕꯦꯝꯃ꯫ ꯏꯁ ꯅꯪꯒꯤꯗꯨꯕꯨ ꯑꯩꯕꯨ ꯊꯥꯒꯠꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯊꯥꯗꯔꯤꯔꯣ? ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯆꯠꯁꯤ ꯂꯥꯛꯑꯣ, ꯅꯈꯣꯡꯁꯤꯡꯗꯣ ꯈꯔ ꯌꯥꯡ ꯊꯥꯡꯉꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯁꯦꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯊꯥꯕꯜ ꯁꯤꯜ ꯂꯥꯡꯗꯨꯅ ꯊꯥꯕꯜ ꯅꯨꯃꯤꯠ ꯑꯍꯥꯟꯕ ꯌꯥꯎꯁꯪ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯀꯥꯏ ꯄꯥꯈꯪꯁꯤꯡꯒ ꯂꯣꯏꯅꯅ ꯋꯥ ꯌꯨꯡꯗꯨꯅ ꯃꯩ ꯊꯥꯟꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯥꯕꯜ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯖꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯂꯣꯏꯔꯕꯣ? ꯑꯩꯗꯤ ꯂꯣꯏꯔꯦꯍꯦ, ꯁꯦ ꯁꯤ ꯌꯥꯔꯕ ꯌꯦꯡꯉꯣ, ꯑꯗꯣ ꯑꯩꯗꯤ ꯅꯥꯆꯣꯝ ꯆꯦꯅꯤꯡꯉꯦ, ꯁꯤ ꯐꯖꯕ꯭ꯔꯥ ꯊꯥꯔꯤꯛ? ꯐꯖꯩꯌꯦ, ꯑꯗꯣ ꯊꯥꯕꯜꯗ ꯇꯥꯍꯧꯔꯗꯤ? ꯇꯥꯍꯧꯔꯣꯏꯍꯦ, ꯆꯦꯠꯅ ꯐꯖꯅ ꯍꯥꯞꯇꯣꯏꯅꯤ ꯁꯝꯕꯜꯁꯤꯗ, ꯇꯨ ꯐꯖꯔꯕ ꯌꯦꯡꯉꯣ꯫ ꯍꯣ ꯐꯖꯔꯦ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯍꯣꯔꯦꯟ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯅꯪꯒꯤ ꯂꯩꯒꯤ ꯅꯥꯆꯣꯝꯗꯨꯗ ꯉꯥꯎꯗꯅ ꯇꯥꯟꯅꯔꯛꯄꯗ ꯌꯨꯝ ꯑꯣꯟꯅꯈꯤꯅꯤꯀꯣ꯫ ꯏꯁ ꯆꯣꯍꯦ ꯅꯪꯁꯨꯕ, ꯋꯥꯔꯤꯗꯤ꯫ ꯑꯗꯣ ꯂꯣꯏꯔꯕꯣ? ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ, ꯑꯩꯈꯣꯏꯅ ꯃꯀꯣꯛ ꯆꯤꯡꯂꯒ ꯆꯣꯡꯗ꯭ꯔꯗꯤ ꯊꯥꯕꯜꯗꯣ ꯃꯤꯒ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ꯫ ꯑꯗꯨꯗꯤ ꯊꯣꯛꯑꯁꯤ, ꯑꯩꯁꯨ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯥꯕꯜ ꯆꯣꯡꯐꯝ ꯂꯝꯄꯥꯛꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯃꯠꯇ ꯌꯨꯝꯗ ꯂꯩꯍꯧꯗꯕꯒꯨꯝ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯇꯤꯜꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯅ ꯁꯤꯟꯈ꯭ꯔꯦ ꯊꯥꯕꯜꯗꯣ꯫ ꯃꯆꯨꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯃꯗꯤ ꯅꯤꯡꯊꯤꯅ ꯀꯦꯗꯨꯅ ꯍꯦꯟꯅ ꯐꯖꯍꯜꯂꯤꯕ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯄꯥꯈꯪ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯇꯤꯟꯕꯒꯨꯝ ꯄꯥꯈꯪ ꯃꯌꯥꯝ ꯑꯃꯅ ꯍꯦꯛꯇ ꯃꯤꯠꯇ ꯆꯪꯒꯦ ꯇꯧꯅ ꯇꯤꯜꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯈꯥꯕ ꯑꯃꯗꯤ ꯑꯃꯨꯕ ꯃꯈꯣꯏ ꯀꯥꯡꯕꯨꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯃꯨꯕꯅ ꯏꯇꯥꯎ, ꯑꯥꯗ ꯂꯩꯔꯤꯅꯤ ꯏꯇꯥꯎꯒꯤ ꯊꯥꯔꯤꯛꯇꯨꯗꯤ꯫ ꯀꯅꯥꯅꯣ ꯃꯥꯒ ꯅꯣꯛꯇꯅ ꯋꯥꯔꯤꯒ ꯁꯥꯗꯅ ꯆꯣꯡꯃꯤꯟꯅꯔꯤꯕꯁꯤꯕꯣ? ꯍꯩꯁ, ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯃꯥꯡꯗ ꯂꯦꯟꯅꯕ ꯃꯥꯜꯂꯤꯗ, ꯅꯠꯇꯦ ꯃꯥꯒꯤꯁꯤꯗꯨꯕꯨ ꯃꯣꯏꯒꯤ ꯑꯃ ꯍꯥꯏꯗꯨꯕꯨ ꯑꯣꯏꯔꯖꯥꯠꯂꯣ? ꯈꯥꯕꯅ ꯍꯥꯏ, ꯅꯃꯤꯠꯅ ꯃꯨꯟꯅ ꯌꯦꯡꯉꯨ, ꯃꯈꯣꯏꯅ ꯆꯣꯡꯉꯤꯁꯦ ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯣꯏꯗꯅ ꯃꯈꯣꯏ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯀꯅꯤ, ꯑꯗꯨ ꯌꯦꯡꯉꯨ꯫ ꯏꯇꯥꯎꯏꯕꯣ, ꯑꯩꯒꯤ ꯋꯥꯗꯤ ꯃꯤꯠꯃꯥꯡꯁꯤꯗ ꯑꯩꯒꯤꯅꯤ ꯈꯜꯂꯕ ꯃꯤꯁꯛꯅꯕꯨ ꯃꯤꯇꯣꯞꯀ ꯃꯈꯨꯠ ꯄꯥꯏꯃꯤꯟꯅꯗꯅ ꯍꯔꯥꯎꯅ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯔꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯊꯕꯛꯇꯨꯗꯤ ꯄꯥꯡꯗꯕ ꯅꯨꯄꯥ ꯊꯣꯛꯇꯕꯒꯤ ꯊꯕꯛꯅꯤꯗ꯫ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯊꯥꯕꯜ ꯆꯣꯡꯐꯝ ꯑꯁꯤꯗ ꯆꯪꯂꯒ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯃꯈꯨꯠꯁꯦ ꯃꯨꯜꯂꯒ ꯍꯦꯛꯇ ꯄꯥꯏꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯏꯔꯥꯡꯗꯣ ꯃꯗꯨ ꯃꯥꯌꯣꯛꯅꯕ ꯉꯝꯕꯗꯨꯅꯤꯅꯦ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯁꯤ꯫ ꯑꯗꯨꯅ ꯐꯔꯗ꯭ꯔꯅꯤ? ꯃꯥꯅꯤ, ꯊꯥꯔꯤꯛꯇꯤ ꯑꯩꯒꯤꯅꯤ, ꯑꯩꯒꯤ ꯈꯛꯇ ꯑꯣꯏꯒꯗꯕꯅꯤ ꯃꯥꯗꯤ꯫ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯃꯥꯕꯨ ꯄꯛꯆꯔꯣꯏꯗ꯭ꯔꯅꯤ ꯍꯥ? ꯏꯇꯥꯎ ꯏꯕꯣ, ꯑꯩꯒꯤ ꯋꯥꯗꯤ ꯑꯍꯨꯝꯁꯨꯕꯤ ꯑꯣꯏꯒꯦꯔꯥ ꯃꯔꯤꯁꯨꯕꯤ ꯑꯣꯏꯒꯦꯔꯥ, ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯍꯦꯛꯇ ꯐꯥꯔꯒ ꯂꯧꯒꯗꯕꯅꯤ ꯍꯥꯏꯖꯔꯤꯕ꯫ ꯅꯤꯡꯊꯧꯒꯣꯟꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯇꯣꯛꯆꯔꯦꯗꯅ꯫ ꯀꯥꯟꯅꯗꯦ ꯏꯇꯥꯎ, ꯆꯪꯉꯨꯔꯣ ꯆꯠꯂꯣ, ꯃꯈꯨꯠꯁꯦ ꯍꯦꯛꯇ ꯄꯥꯏꯔꯨꯁꯤ꯫ ꯅꯪ ꯂꯩꯔꯝꯃꯣ ꯁꯤꯗ, ꯑꯩ ꯄꯥꯏꯔꯨꯒꯦ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯁꯨ ꯂꯥꯛꯀꯦ ꯀꯩꯅꯣ?
ꯏꯇꯥꯎꯅ ꯃꯃꯥꯡꯗ ꯄꯥꯏꯌꯨ ꯑꯩꯅ ꯃꯅꯤꯡꯗ ꯄꯥꯏꯒꯦ ꯍꯥꯏꯗꯤ ꯃꯤ ꯑꯇꯣꯞꯄꯅ ꯄꯥꯏꯈꯤꯗꯣꯏ ꯁꯔꯨ ꯑꯩꯅ ꯄꯥꯏꯍꯧꯔꯗꯤ ꯃꯐꯩꯗꯅ ꯏꯇꯥꯎꯅ ꯃꯈꯨꯠ ꯌꯦꯠꯀ ꯑꯣꯏꯒ ꯑꯅꯤꯃꯛ ꯄꯥꯏꯕ ꯉꯝꯕꯁꯨ ꯅꯠꯇꯕꯅꯤꯅ ꯈꯔ ꯈꯥꯏꯅꯁꯤ ꯀꯩꯗꯧꯒꯦ ꯏꯇꯥꯎ ꯑꯗꯣ ꯀꯥꯔꯟꯒꯗꯤ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯅꯇꯩꯃꯅꯤꯁꯤ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯑꯩꯅꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯕ ꯍꯥꯏꯔꯦꯗꯅ ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯀꯤꯔꯤꯁꯦꯕꯣ ꯍꯣ ꯑꯩꯉꯣꯟꯗ ꯄꯥꯏꯍꯟꯅꯤꯡꯗ꯭ꯔꯤꯗꯣ ꯇꯨ ꯌꯦꯡꯉꯣ ꯑꯥꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯤꯒꯤ ꯃꯈꯨꯠ ꯄꯥꯏꯅꯗꯨꯅ ꯆꯣꯡꯂꯒ ꯂꯩꯔꯤ ꯂꯥꯛꯇꯨꯝ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯅ ꯈꯥꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯊꯥꯕꯜ ꯃꯐꯝ ꯌꯧꯕꯒ ꯈꯥꯕꯅ ꯊꯔꯤꯛ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯠ ꯍꯦꯛꯇ ꯊꯗꯠꯇꯨꯅ ꯄꯥꯏꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯥꯕꯜ ꯃꯐꯝ ꯑꯣꯏꯕꯅ ꯅꯣꯡꯌꯥꯏ ꯋꯥ ꯑꯃꯠꯇ ꯍꯥꯏꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯃꯀꯣꯛ ꯆꯤꯡꯂꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯔꯤꯛꯇꯤ ꯈꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯍꯩꯅꯗꯕꯅ ꯃꯆꯨꯞ ꯄꯩꯔꯝꯃꯤ ꯈꯥꯕꯅ ꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯆꯣꯡꯁꯤ ꯊꯥꯕꯜꯗꯣ ꯑꯁ ꯇꯜꯂꯤꯌꯦ ꯑꯣꯏꯕ ꯃꯅꯝꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯑꯁ ꯇꯜꯂꯦ ꯃꯅꯝꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯔꯤꯛ ꯁꯥꯎꯅꯤꯡꯅ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯒ ꯆꯠꯀꯦ ꯇꯧꯏ ꯈꯥꯕꯅ ꯊꯔꯤꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯈꯪꯕꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯆꯠꯄ ꯉꯝꯍꯟꯗꯕ ꯃꯈꯩ ꯊꯝꯂꯝꯃꯤ ꯊꯔꯤꯛ ꯃꯥꯁꯨ ꯃꯈꯨꯠꯇꯨꯗꯕꯨ ꯊꯥꯗꯣꯛꯂꯕꯗꯤ ꯈꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯅꯣꯡꯌꯥꯏꯅꯁꯨ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯅꯣꯡꯌꯥꯏꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯊꯥꯕꯜ ꯆꯣꯡꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯨꯝꯅ ꯆꯣꯡꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯤꯒꯤ ꯃꯈꯨꯠꯁꯤꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯍꯥꯏ ꯅꯪ ꯀꯅꯥꯅꯣ ꯑꯁ꯭ꯋꯥꯏꯗ ꯆꯠꯂꯣ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ ꯃꯁꯤꯗ ꯃꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯈꯥꯕꯒꯤ ꯃꯅꯥꯇꯣꯟ ꯀꯥꯏꯅꯕ ꯃꯈꯨꯠ ꯈꯨꯇꯨꯝ ꯑꯗꯨꯅ ꯊꯤꯟꯖꯤꯜꯂꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯤꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯂꯝꯃꯤ ꯊꯔꯤꯛ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯇꯥ ꯅꯣꯡꯌꯥꯏ ꯌꯥꯔꯦ ꯇꯣꯛꯑꯣꯕ ꯁꯦ ꯇꯣꯛꯑꯣꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯇꯣꯛꯑꯣ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯊꯥꯕꯜ ꯆꯣꯡꯐꯝ ꯑꯁꯤꯗ ꯇꯧꯅꯔꯤꯕ ꯑꯁꯤꯕꯨ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯅꯦꯍꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯅꯨꯄꯥ ꯅꯪ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕꯗꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯎꯏꯅꯦ ꯆꯨꯝꯅ ꯊꯥꯕꯜ ꯆꯣꯡꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯔꯤꯅꯣꯕ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤ ꯍꯥꯏ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯆꯠꯂꯨꯀꯣ ꯑꯃꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯣꯡꯌꯥꯏ ꯅꯪꯁꯨ ꯇꯣꯛꯑꯣ ꯁꯤꯜꯂꯤꯕꯁꯦ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩꯅꯤ ꯅꯪꯁꯨ ꯆꯠꯂꯨꯀꯣ ꯊꯔꯤꯛꯅ ꯇꯥ ꯅꯣꯡꯌꯥꯏ ꯂꯥꯛꯑꯣ ꯆꯠꯂꯁꯦꯕ ꯅꯣꯡꯌꯥꯏ ꯁꯥꯎꯅ ꯍꯩꯔꯛꯏ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯅꯪ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯈꯥꯕ ಲಾꯎꯔꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯉꯁꯤꯒꯤ ꯊꯥꯕꯜꯁꯦ ꯑꯩꯅ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯆꯣꯡꯍꯜꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯣꯏꯒꯤ ꯃꯈꯨꯠ ꯆꯤꯡꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯃꯌꯥꯝꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯅ ꯁꯤꯜꯂꯤꯕ ꯊꯥꯕꯜꯁꯤꯕꯨ ꯅꯪꯅ ꯁꯦꯜ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯗꯤ ꯀꯔꯤꯅꯣꯕ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯊꯥꯖꯗ꯭ꯔꯒ ꯊꯔꯤꯛꯇ ꯍꯪꯉꯨ ꯑꯩꯅ ꯃꯉꯣꯟꯗ ꯁꯦꯜ ꯀꯌꯥ ꯄꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯑꯩꯅ ꯁꯤꯜꯂꯤꯕ ꯊꯥꯕꯜꯁꯤꯗ ꯑꯩꯅ ꯀꯩꯁꯨ ꯂꯥꯟꯗꯦ ꯃꯁꯤꯗ ꯑꯍꯜ ꯑꯃꯅ ꯊꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯏꯕꯦꯝꯃ ꯊꯔꯤꯛ ꯅꯪ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯔ ꯍꯥꯏꯌꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯌꯨ ꯏꯕꯦꯝꯃ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯂꯥꯜꯂꯝꯂꯕꯗꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕꯅꯤ ꯁꯦꯡꯅ ꯈꯨꯝꯃꯨ ꯊꯔꯤꯛ ꯀꯤꯔꯞꯅ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯝꯕꯤꯗ ꯊꯠꯂꯒ ꯁꯦꯜ ꯈꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯅꯨꯄꯥ ꯑꯁꯤꯅ ꯁꯦꯜ ꯌꯥꯝꯅ ꯄꯤꯕꯤꯔꯝꯕꯅꯤ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯁꯦꯜ ꯈꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯀꯩꯁꯨ ꯂꯩꯇꯦ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯨꯄꯥ ꯑꯁꯤꯅ ꯄꯤꯔꯝꯃꯤꯕ ꯁꯦꯜꯗꯨꯅꯔꯥ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯊꯥꯕꯜ ꯁꯤꯜꯂꯤꯕꯁꯦ ꯊꯣꯏꯕꯤꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯍꯣꯏ ꯅꯨꯄꯥ ꯑꯁꯤꯅ ꯁꯦꯜ ꯄꯤꯔꯝꯕ ꯁꯦꯜꯕꯨꯗꯤ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯈꯣꯝꯒꯠꯆꯕ ꯁꯦꯜꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯅꯤꯔꯨꯕꯅꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯁꯤꯅ ꯅꯥꯄꯜ ꯇꯧꯗꯨꯅ ꯌꯥꯝꯅ ꯄꯤꯁꯤꯜꯂꯝꯕꯅꯤ ꯂꯩꯁꯤꯅ ꯑꯃꯨꯛ ꯏꯅꯦ ꯏꯟꯗꯣꯟ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯂꯥꯟꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯗꯤ ꯀꯨꯝꯍꯩꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯊꯔꯤꯛꯀꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯊꯔꯤꯛꯀ ꯅꯨꯄꯥ ꯑꯁꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯑꯍꯜ ꯑꯃꯅ ꯍꯥꯏ ꯅꯨꯄꯥ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯔꯥ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯅ ꯊꯥꯕꯜ ꯆꯣꯡꯐꯝꯁꯤꯗ ꯏꯅꯤꯡ ꯏꯈꯥ ꯇꯧꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯜꯂꯨ ꯌꯥꯝ ꯊꯨꯅ ꯍꯧꯖꯤꯛꯃꯛ ꯍꯜꯂꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯗꯤ ꯊꯔꯤꯛꯇ ꯁꯦꯜꯗꯣ ꯁꯤꯟꯅꯕꯅꯤ ꯅꯈꯣꯏꯅ ꯁꯤꯟꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯏ ꯊꯔꯤꯛ ꯅꯪꯅ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯜꯂꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯩꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯁꯦꯜ ꯂꯧꯔꯣꯏ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ
ꯅꯣꯡꯌꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏꯅ ꯑꯃꯨꯛꯀꯁꯨ ꯈꯥꯕꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯄꯤꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯌꯥꯔꯦ ꯁꯤꯟꯅꯕ ꯇꯥꯔꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯣꯡꯌꯥꯏ ꯇꯣꯛꯑꯣꯁꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯀꯌꯥꯅꯣ ꯑꯩ ꯄꯤꯒꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯄꯤꯒꯅꯤ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯃꯤ ꯑꯣꯏꯔꯒ ꯃꯤꯒꯤ ꯂꯤꯆꯠ ꯆꯠꯇꯕ ꯅꯌꯨ ꯈꯔ ꯊꯛꯆꯤꯟ ꯆꯠꯁꯤꯜꯂꯒ ꯍꯦꯛꯇ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯄꯪꯌꯥ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ ꯅꯈꯣꯏꯒꯨꯝꯕꯁꯦ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯗꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯇꯤ ꯏꯀꯥꯏꯕꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯃꯛꯇꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯅ ꯊꯥꯔꯤꯛ ꯉꯥꯏꯈꯨꯑꯣ ꯁꯦ ꯉꯥꯏꯈꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯊꯥꯔꯤꯛꯄꯨ ꯇꯥꯟꯅꯈꯤꯔꯝꯃꯤ ꯅꯣꯡꯌꯥꯏ ꯃꯍꯥꯛꯁꯨ ꯊꯥꯔꯤꯛꯀꯤ ꯃꯇꯧ ꯈꯪꯕꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯗ꯭ꯔꯥ ꯄꯥꯈꯠꯇꯨꯅ ꯈꯥꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯩꯃꯨꯛ ꯉꯥꯡꯅ ꯌꯦꯡꯉꯝꯂꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯁꯤꯡꯂꯝꯂꯒ ꯊꯥꯔꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯅ ꯊꯥꯔꯤꯛ ꯉꯥꯏꯈꯣꯃꯦ ꯇꯥ ꯅꯣꯡꯌꯥꯏ ꯊꯥꯔꯤꯛꯁꯦ ꯑꯃꯨꯛꯇ ꯇꯥꯟꯅꯕꯤꯌꯣ ꯊꯥꯔꯤꯛ ꯉꯥꯏꯈꯣꯃꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤꯅ ꯐꯅ ꯀꯟꯅ ꯆꯦꯜꯂꯁꯨ ꯇꯥꯟꯅꯗꯨꯅ ꯑꯗꯨꯝ ꯐꯪꯂꯝꯃꯤ ꯅꯣꯡꯌꯥꯏꯅ ꯊꯥꯔꯤꯛꯀꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯁꯦ ꯉꯥꯏꯈꯣꯕꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦꯕ ꯑꯩꯕꯨ ꯈꯥꯝꯒꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯁꯨꯛ ꯏꯀꯥꯏꯕ ꯅꯪꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ ꯑꯩ ꯂꯥꯟꯈꯤꯗꯕꯅꯤꯀꯣ ꯍꯣꯏ ꯑꯩ ꯈꯪꯉꯦꯕꯁꯦ ꯇꯣꯛꯑꯣꯕ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦꯕ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯁꯦꯜ ꯍꯟꯒꯅꯤ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯃꯥꯒꯨꯝꯕ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯥ ꯐꯨꯍꯧꯔꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯈꯝꯂꯝꯕ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯐꯨꯍꯧꯔꯕꯅꯤ ꯊꯥꯔꯤꯛ ꯅꯣꯡꯌꯥꯏꯒꯤ ꯂꯦꯡꯕꯥꯟꯗ ꯃꯉꯛ ꯑꯗꯨ ꯉꯥꯊꯔꯒ ꯍꯩꯔꯛꯏ ꯇꯥ ꯅꯣꯡꯌꯥꯏ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯌꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩ ꯌꯨꯝꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯁꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯤ ꯇꯣꯛꯑꯣꯕꯁꯦ ꯑꯩ ꯂꯩꯁꯤꯗꯤ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯐꯠꯇꯕ ꯃꯤꯅ ꯐꯠꯇꯕ ꯇꯧꯔꯒ ꯊꯣꯏꯕꯤ ꯃꯍꯥꯛꯁꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯁ ꯁꯤꯒꯦ ꯇꯧꯋꯦꯍꯦ ꯅꯪ ꯇꯥꯟꯅꯕꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯍꯦ ꯃꯗꯨꯒꯤ ꯃꯤ ꯐꯠꯇ ꯅꯨꯄꯥꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯍꯧꯔꯕꯅꯤ ꯂꯩꯀꯥꯏ ꯋꯥꯡꯃꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯌꯨꯝꯗ ꯍꯟꯕꯗꯁꯨ ꯏꯃꯥꯅ ꯉꯥꯡꯒꯅꯤ ꯄꯥꯕꯅꯁꯨ ꯐꯨꯔꯅꯤꯌꯦ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯃꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯅꯪ ꯂꯥꯟꯗꯦꯕ ꯅꯊꯟꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯅꯠꯇ꯭ꯔꯣ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯅꯣꯡꯌꯥꯏꯅ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯑꯩ ꯅꯇꯥ ꯊꯥꯔꯤꯛꯁꯦ ꯄꯨꯔꯒ ꯆꯠꯂꯒꯦ ꯅꯪꯅ ꯐꯅꯕ ꯈꯔ ꯁꯤꯜꯂꯣ ꯊꯥꯔꯤꯛꯅ ꯍꯥ ꯀꯗꯥꯏꯗ ꯀꯩꯅꯣ ꯑꯩ ꯉꯝꯃꯣꯏꯀꯣ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒ ꯊꯥꯔꯤꯛ ꯇꯥ ꯅꯣꯡꯌꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯦ ꯅꯪꯒꯤ ꯃꯤꯡꯆꯠꯁꯨ ꯀꯣꯛꯅꯕ ꯉꯁꯤ ꯆꯦꯜꯍꯧꯔꯣ ꯇꯥ ꯅꯣꯡꯌꯥꯏ ꯄꯨꯔꯣ ꯏꯇꯥ ꯊꯥꯔꯤꯛꯁꯦ ꯑꯩꯅ ꯐꯅꯕ ꯁꯤꯜꯍꯧꯔꯒꯦ ꯑꯁ ꯊꯣꯏꯕꯤ ꯀꯩꯅꯣꯃꯤ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦ ꯃꯊꯥ ꯁꯥꯕꯅꯤ ꯑꯁ ꯁꯥꯔꯨꯔꯅꯨꯁꯦ ꯃꯊꯥꯒꯗꯣ ꯑꯝꯇ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯔꯗꯧꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯑꯣ ꯇꯥ ꯅꯣꯡꯌꯥꯏ ꯆꯠꯂꯣ ꯄꯨꯈ꯭ꯔꯣꯁꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁ ꯀꯩꯅꯣꯃꯤ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯕꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯖꯠ ꯄꯨꯝꯅꯃꯛ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯅ ꯀꯟꯕꯤꯈꯤꯔꯝꯃꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯖꯠ ꯂꯩꯈꯥ ꯇꯥꯔꯨꯔꯕ ꯊꯥꯔꯤꯛ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯄꯨꯈꯠꯄꯤꯕ ꯊꯥꯡꯒꯠꯄꯤꯕ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯁꯨ ꯊꯨꯡꯅꯕ ꯑꯣꯏꯗꯨꯅ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯝꯗꯨꯅ ꯑꯐꯕ ꯑꯣꯟꯈꯤꯔꯝꯃꯤ ꯃꯤꯑꯣꯏꯕꯅ ꯍꯤꯡꯅꯔꯤꯕ ꯑꯁꯤ ꯏꯖꯠꯀꯤꯗꯃꯛꯅꯤ ꯂꯨꯈ꯭ꯔꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠꯄꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯉꯝꯃꯤ ꯄꯨꯝꯅꯃꯛꯄꯨ ꯀꯨꯞꯁꯤꯟꯕ ꯉꯁꯤꯗꯤ ꯑꯃꯛꯄ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯝꯍꯟꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤ ꯏꯆꯦꯜꯗ ꯆꯦꯟꯊꯃꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ